ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯍꯧꯔꯁꯤ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯌꯥꯝꯒꯤ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯇꯝ ꯁꯥꯡꯅ ꯑꯩꯅ ꯏꯄꯤꯁꯣꯗ 2 ꯑꯁꯤ ꯊꯥꯒꯠꯄ ꯉꯝꯖꯈꯤꯗ꯭ꯔꯦ꯫ ꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯌꯥꯔꯤꯃꯈꯩ ꯁꯤꯌꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯐ꯭ꯔꯦꯟ ꯁꯔꯀꯜꯁꯤꯡꯗꯁꯨ ꯌꯥꯔꯤꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯣ꯫ ꯑꯗꯨꯒ ꯃꯌꯥꯝꯗ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯧꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯍꯥꯞꯆꯤꯟꯕ ꯌꯥꯖꯒꯗ꯭ꯔꯥ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯌꯣ꯫ ꯑꯗꯨꯒ ꯇꯥꯟꯆꯥꯗꯤ ꯃꯨꯚꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟꯁꯨ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯖꯒꯦ, ꯃꯔꯝꯗꯤ ꯆꯦꯅꯦꯜ ꯑꯁꯤ ꯋꯥꯔꯤ ꯍꯧꯔꯁꯦ ꯍꯥꯏꯕꯅꯤꯅ ꯌꯥꯔꯤꯃꯈꯩ ꯃꯨꯚꯤꯒꯤ ꯑꯦꯛꯁꯄ꯭ꯂꯦꯟꯁꯨ ꯋꯥꯔꯤ ꯑꯃꯅꯦꯅ ꯈꯟꯖꯩ꯫ ꯑꯗꯣ ꯃꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯀꯃꯦꯟꯗ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯣ꯫ ꯑꯩ ꯁꯤ ꯋꯥꯔꯤ ꯊꯥꯒꯠꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯊꯥꯒꯠꯄ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯣ ꯃꯌꯥꯝꯅ ꯋꯥꯔꯁꯨ ꯋꯥꯅ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯏꯄꯤꯁꯣꯗ ꯑꯁꯤꯕꯨꯁꯨ ꯌꯦꯡꯕꯤꯅꯤꯡꯉꯒꯗꯤ ꯌꯥꯔꯤꯃꯈꯩ ꯁꯤꯌꯔ ꯇꯧꯕꯤꯌꯨꯀꯣ꯫ ꯏꯄꯤꯁꯣꯗ 2 ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯛꯑꯒꯦ꯫ ꯑꯦꯂꯦꯛꯁꯅ ꯑꯊꯣꯏꯕꯨ ꯆꯪꯉꯛꯑꯣ ꯍꯥꯏꯔꯝꯃꯒ ꯃꯍꯥꯛꯇꯤ ꯆꯪꯈ꯭ꯔꯦ꯫ ꯑꯊꯣꯏꯅ ꯃꯆꯤꯟꯗ ꯃꯔꯨꯝ ꯁꯣꯟꯖꯩ꯫ ꯅꯣꯡꯅꯒ ꯇꯥꯕꯒ ꯁꯦꯟꯗꯟꯁꯤꯅꯒ ꯂꯩꯈꯣꯝ ꯇꯩꯕꯒ ꯆꯞ ꯆꯥꯟꯅꯈ꯭ꯔꯦ꯫ ꯁꯦꯟꯗꯟꯁꯤ ꯊꯝꯃꯒ ꯆꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ꯫ ꯇꯟꯈ꯭ꯔꯦꯗ ꯁꯦꯟꯗꯟ ꯂꯧꯊꯣꯛꯑ ꯆꯪꯗꯣꯏꯁꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯥꯛꯁꯪꯁꯨ ꯌꯨꯕꯅꯤꯅꯦ꯫ ꯁꯨꯃꯥꯏꯅ ꯍꯥꯏꯅ ꯁꯥꯇꯤꯟ ꯑꯗꯣ ꯉꯥꯁꯤꯜꯂꯝꯃꯒ ꯏꯃꯨꯡ ꯆꯪꯉꯤ꯫ ꯑꯗꯨꯒ ꯋꯥ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯀꯩꯅꯣ ꯑꯩꯅ ꯃꯤꯠꯀ ꯎꯗꯕꯩꯔꯥ? ꯀꯩꯅꯣ ꯄꯣꯡ ꯃꯝꯃꯤꯍꯦ ꯅꯣꯏ ꯏꯃꯨꯡꯁꯤꯗ, ꯅꯣꯡ ꯆꯨꯕꯩ ꯑꯣꯏꯖꯥꯠꯂꯥ? ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯈꯔ ꯀꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯅꯪꯕꯨ ꯉꯁꯤ ꯈꯤꯇꯪ ꯂꯥꯛꯄ꯭ꯔꯥꯅꯦ? ꯆꯥꯛꯁꯪꯗ ꯀꯣꯛ ꯆꯪꯉꯧ ꯌꯥꯗ꯭ꯔꯣ? ꯅꯣꯡ ꯆꯨꯔꯗꯤ ꯈꯔ ꯆꯨꯝꯃꯝ ꯇꯥꯕ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯦꯂꯦꯛꯁꯀꯤ ꯃꯥꯏꯀꯩ ꯇꯝꯅ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯉꯤ꯫ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯣ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯛꯂꯤ ꯇꯧꯔꯒ ꯑꯦꯂꯦꯛꯁꯇ ꯍꯥꯏꯔꯛꯑꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯀꯥꯏꯁꯦ ꯌꯥꯄꯣꯠꯇꯦ ꯇꯧꯔꯤꯁꯦ꯫ ꯃꯤꯒꯤꯗꯤ ꯆꯥꯛ ꯊꯣꯡꯅꯒ ꯂꯥꯏꯔꯤꯛꯀ ꯄꯥꯏꯌꯦꯕ꯫ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯖꯍꯧꯗꯕ, ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯑꯩꯈꯣꯏꯗꯤ ꯄꯦꯟꯗꯕ ꯉꯥꯛꯇ꯫ ꯁꯥꯈ꯭ꯔꯕ ꯃꯩꯁꯥꯗꯨꯒꯤ ꯃꯔꯛꯇ ꯂꯥꯏꯔꯤꯛꯀ ꯄꯥꯔꯤꯅꯦꯕ꯫ ꯂꯥꯏꯔꯤꯛꯀ ꯁꯣꯏꯗꯅꯒ ꯆꯥꯈ꯭ꯔꯗꯤ ꯑꯩꯅ ꯍꯔꯥꯎꯒꯗꯧꯕꯁꯤꯗꯤ ꯍꯥꯏꯀꯥꯟꯗꯦ꯫ ꯑꯦꯂꯦꯛꯁꯅ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯅꯪꯒꯤ ꯀꯔꯟꯗꯨ ꯑꯃꯨꯛ ꯍꯧꯔꯛꯑꯕ? ꯌꯥꯔꯦꯁꯦ, ꯐꯥꯟꯁꯤꯗ ꯌꯦꯟꯖꯅ ꯐꯝ ꯂꯥꯎꯁꯦ꯫ ꯑꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯂꯛꯑꯦ꯫ ꯀꯔꯟ ꯅꯠꯇꯦ ꯚꯥꯏ, ꯅꯪꯒꯤꯗꯨ ꯍꯦꯟꯃꯟꯈ꯭ꯔꯦ ꯚꯥꯏ꯫ ꯂꯥꯏꯔꯤꯛꯇꯨꯁꯨ ꯉꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯔꯒꯦ? ꯅꯪꯁꯨ ꯑꯩꯈꯣꯏꯗꯧꯅ ꯒ꯭ꯌꯥꯟ ꯇꯧ ꯀꯩꯗꯧꯔꯒꯦ? ꯂꯥꯏꯔꯤꯛ ꯄꯥꯃꯟꯗꯅ ꯉꯥꯎꯔ ꯆꯠꯈꯤ ꯇꯥꯔꯦ ꯍꯥꯏꯕ꯫ ꯑꯗꯨꯒꯅꯦ, ꯅꯪ ꯉꯥꯎꯕꯗꯅꯦ ꯃꯥꯡꯖꯗꯣꯏꯁꯦ ꯑꯩꯈꯣꯏ ꯑꯝꯇ ꯌꯥꯎꯗꯦꯀꯣ꯫ ꯑꯟꯖꯂꯤ ꯃꯊꯟꯗꯅ ꯌꯥꯎꯗꯣꯏꯁꯦ꯫ ꯑꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯈꯟꯖꯧꯍꯦ꯫ ꯑꯦꯂꯦꯛꯁꯅ ꯋꯥꯗꯨ ꯇꯥꯕꯗ ꯑꯁꯣꯝꯗ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯌꯥꯔꯦ ꯑꯣꯖꯥ, ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯗꯨꯕꯣ? ꯑꯗꯨꯒꯤ ꯁꯔꯨꯛꯁꯦ ꯆꯥꯛ ꯊꯣꯡ ꯂꯥꯎꯁꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯊꯣꯏꯅ ꯂꯛꯅꯔꯒꯦ ꯃꯇꯥꯒꯨꯝ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯃꯤ ꯑꯣꯟꯅꯗ꯭ꯔꯣ? ꯑꯩꯗꯤ ꯅꯨꯄꯥꯅꯤ, ꯑꯩꯗꯤ ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯑꯟꯖꯂꯤꯗ ꯀꯣꯛ ꯄꯨꯁꯤꯜꯂꯒ ꯊꯝꯃꯣ ꯀꯩꯗꯧꯔꯒꯦ? ꯃꯥ ꯊꯝꯃꯗꯤ ꯅꯪꯁꯨ ꯊꯕꯛ ꯐꯅꯌꯥꯝ ꯀꯣꯝꯖꯔꯅꯤ꯫ ꯑꯗꯨꯒ ꯊꯕꯛꯁꯨ ꯃꯥꯅ ꯌꯥꯔꯤꯉꯩ ꯇꯧꯕꯤꯔꯅꯤ꯫ ꯊꯕꯛ ꯍꯥꯏꯔ ꯌꯥꯝ ꯊꯤꯅ ꯐꯩ꯫ ꯃꯄꯥ ꯃꯃꯥ ꯍꯥꯏꯔ ꯅꯪꯉꯣꯟꯗ ꯊꯥꯖꯅꯤꯡ ꯂꯩꯔꯤꯕꯅꯦ꯫ ꯑꯗꯨꯃꯥꯏꯅ ꯌꯥꯅꯤꯡ ꯂꯩꯔꯤꯉꯩꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯃꯆꯨ ꯊꯥꯛꯆꯤꯜꯂꯗꯤ ꯄꯤꯁ ꯇꯥꯔꯦ ꯚꯥꯏ꯫ ꯅꯪ ꯈꯨꯠꯇ ꯍꯥꯝꯗꯅ ꯆꯥꯗꯣꯏꯅꯤ ꯀꯩꯗꯧꯔꯒꯦ? ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯅꯣꯛꯑꯒ ꯈꯨꯝꯃꯛꯑꯦ꯫ ꯃꯇꯥꯎ, ꯕꯤꯁ ꯍꯥꯏꯕ ꯑꯣꯏꯔꯝꯃꯣꯏꯗ, ꯕꯦꯁ ꯍꯥꯏꯕ ꯑꯣꯏꯔꯝꯅꯤꯗ꯫ ꯏꯪꯂꯤꯁ ꯀꯥꯏꯗꯣ ꯑꯅꯩꯕꯤꯅꯤꯅ, ꯂꯥꯏꯔꯤꯛ ꯑꯥꯏꯌꯧꯅ ꯇꯝꯃꯕꯅꯤꯅ, ꯇꯝꯖꯩ ꯍꯥꯏꯔꯤꯉꯩꯗ ꯉꯥꯎꯁꯤꯟꯅ ꯂꯩꯔꯕꯅꯤꯅ꯫ ꯑꯊꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯛꯑꯦ꯫ ꯂꯥꯏꯔꯤꯛ ꯍꯩꯕ ꯅꯣꯏꯒꯤ ꯑꯩꯈꯣꯏ ꯀꯅꯥꯅ ꯃꯥꯟꯅꯕ ꯌꯥꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯃꯤꯔꯦꯝ ꯑꯣꯏꯔꯗꯧꯕ, ꯑꯗꯨꯅꯅꯦ ꯇꯣꯛꯊꯣꯛꯏꯗꯣ ꯈꯪꯉꯦꯗꯅ꯫ ꯃꯤ ꯃꯆꯥꯗꯤ ꯌꯥꯗꯦꯀꯣ꯫ ꯃꯤ ꯃꯆꯥꯗꯤ ꯂꯥꯏꯔꯤꯛ ꯍꯩꯕꯅꯤꯅ ꯏꯅꯒꯦ ꯉꯥꯛꯇꯅꯦ꯫ ꯅꯨꯄꯤ ꯍꯥꯏꯔ ꯅꯪ ꯍꯦꯛ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯀꯗꯧꯕ ꯉꯥꯛꯇ ꯑꯩꯈꯣꯏ ꯈꯨꯟꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ꯫ ꯑꯗꯨꯒ ꯑꯍꯜ ꯂꯃꯟ ꯍꯥꯏꯔ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯕ ꯉꯥꯛꯇ꯫ ꯍꯟꯗꯛꯀꯤ ꯅꯪꯒꯤ ꯀꯣꯂꯦꯖꯀꯤꯗꯨꯁꯨ ꯈꯨꯟ ꯃꯌꯥꯝꯅ ꯄꯨꯊꯣꯛꯄꯤꯔꯦ꯫ ꯑꯗꯨꯒ ꯍꯟꯗꯛ ꯅꯪꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯇꯝꯗꯣꯏꯁꯤꯁꯨ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯅ ꯄꯨꯊꯣꯛꯅꯕ ꯄꯩꯁꯥ ꯀꯟꯅ ꯇꯥꯟꯅꯔꯤꯕꯅꯦ꯫ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯃꯄꯤ ꯆꯦꯜꯂꯒ ꯍꯥꯏꯔꯛꯑꯦ꯫ ꯃꯇꯥꯎ, ꯑꯗꯨ ꯍꯥꯏꯔꯛꯑꯅꯨꯕ, ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤꯕ꯫ ꯑꯩꯒꯤ ꯃꯃꯥ ꯕꯕꯥꯅ ꯑꯩꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯕ ꯉꯝꯗ꯭ꯔꯁꯨ ꯑꯩꯒꯤ ꯈꯨꯟꯒꯤ ꯃꯤ ꯃꯌꯥꯝꯁꯤꯅ ꯑꯩꯕꯨ ꯂꯦꯞꯄꯤꯕꯁꯦ ꯑꯩ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯦꯜꯂꯤ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯀꯥꯎꯕ ꯉꯝꯃꯔꯣꯏ꯫ ꯃꯈꯣꯏꯒꯤ ꯂꯃꯟꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯣꯜꯂꯤ ꯃꯇꯥꯎ꯫ ꯍꯌꯦꯡꯋꯥꯏ ꯃꯤ ꯑꯣꯏꯔꯛꯄ ꯀꯥꯟꯗꯗꯤ ꯑꯩꯒꯤ ꯈꯨꯟꯒꯤ ꯃꯤꯌꯥꯝꯒꯤ, ꯏꯇꯥꯎꯍꯣꯏꯒꯤ ꯃꯌꯥꯝꯁꯤꯒꯤ ꯃꯇꯦꯡ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤ ꯃꯈꯩ ꯀꯠꯊꯣꯛꯀꯦ ꯈꯜꯂꯦ ꯃꯇꯥꯎ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯊꯣꯏꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯃꯨꯛ ꯍꯥꯏꯔꯦ꯫ ꯃꯇꯥꯎ, ꯌꯥꯔꯦꯁꯦ, ꯀꯔꯤꯝ ꯈꯟꯖꯜꯂꯨꯅꯨꯁꯦ꯫ ꯅꯪꯒꯤꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯒꯤ ꯑꯁꯥꯅꯤ꯫ ꯅꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨꯅꯦ ꯃꯌꯥꯝꯅ ꯉꯥꯏꯅꯔꯤꯁꯦ꯫ ꯁꯤ ꯐꯥꯟꯁꯤꯗ ꯐꯝꯃꯒ ꯂꯥꯏꯔꯤꯛ ꯑꯝꯇ ꯄꯥꯎ ꯂꯧꯁꯦ꯫ ꯑꯩ ꯆꯥꯛꯇ ꯑꯝꯇ ꯊꯣꯡꯗꯣꯛꯄꯤꯒꯦꯁꯦ꯫ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯑꯒ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯃꯇꯥꯎ, ꯌꯥꯔꯅꯤꯗ, ꯑꯩ ꯑꯗꯨꯝ ꯊꯣꯡꯖꯔꯒꯦꯗ꯫ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯑꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ꯫ ꯃꯇꯥꯎ, ꯑꯩ ꯁꯥꯎꯔꯛꯑꯅꯤ꯫ ꯍꯦꯛ ꯌꯥꯗꯕꯗ ꯏꯕꯥꯅꯤ ꯀꯧꯅꯗ꯭ꯔꯦ ꯈꯪꯉꯨ꯫
ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯍꯣꯏ 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 ꯊꯣꯡꯖꯔꯣꯁꯦ ꯊꯣꯡꯖꯔꯣꯁꯦ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯅꯦ ꯃꯇꯥꯎꯅ ꯊꯣꯡꯕꯤꯅꯤ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯑꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯐꯅꯤ 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 ꯅꯨꯄꯤ ꯊꯤꯅꯤꯗꯤ ꯈꯪꯗꯦ ꯐꯅꯤ ꯍꯥꯏꯁꯦ ꯅꯨꯄꯤꯗꯣ ꯑꯩꯅ ꯑꯣꯏꯅ ꯊꯤꯕꯤꯔꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯑꯣ ꯂꯩ ꯂꯩ ꯑꯟꯖꯂꯤꯗ ꯍꯦꯛꯇ ꯇꯥꯟꯅꯔꯨꯔꯒꯦ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯄꯥꯈꯠꯅ ꯍꯥꯏꯔꯦ ꯃꯇꯥꯎ ꯇꯧꯔꯨꯅꯨꯀꯣ ꯀꯥꯔꯟꯗ ꯇꯧꯔꯨꯅꯨ ꯅꯪꯒꯤ ꯍꯩꯅꯕꯤꯗꯧ ꯇꯧꯔꯨꯅꯤ ꯑꯗꯨꯒ ꯑꯊꯣꯏꯅ ꯑꯃꯨꯛ ꯅꯣꯛꯑꯒ ꯍꯥꯏꯔꯦ ꯏꯁ ꯄꯥꯈꯠꯂꯤꯁꯤ ꯌꯦꯡꯉꯣ ꯅꯪꯅ ꯀꯩꯒꯤꯅꯣꯕ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯄꯤ ꯊꯤꯅꯤꯡꯗ꯭ꯔꯤꯁꯦ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯇꯥꯎ ꯑꯩ ꯃꯇꯝ ꯆꯥꯗ꯭ꯔꯤ ꯑꯩꯅ ꯃꯤ ꯑꯃ ꯑꯣꯏꯔꯒ ꯁꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯥꯟꯗ ꯃꯇꯥꯎ ꯍꯣꯏ ꯍꯥꯏꯕ ꯂꯣꯏ ꯌꯥꯅꯤꯁꯦ ꯑꯊꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯁꯦꯡꯕ ꯑꯩꯅ ꯍꯥꯏꯕ ꯂꯣꯏ ꯌꯥꯅꯤꯀꯣ ꯑꯗꯨꯒ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯣꯏ ꯃꯇꯥꯎ ꯑꯗꯨꯒ ꯑꯃꯨꯛ ꯑꯊꯣꯏꯅ ꯑꯃꯨꯛ ꯅꯣꯛ ꯍꯥꯏꯔꯦ ꯁꯦꯁ ꯍꯣꯔꯦꯟꯗꯤ ꯑꯟꯖꯂꯤꯗ ꯄꯥꯎ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯌꯥꯔꯦ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯑꯃꯗꯤ ꯄꯤꯖꯔꯅꯤ ꯃꯥꯅ ꯑꯩꯉꯣꯟꯗ ꯋꯥꯗꯨ ꯇꯥꯕꯗ ꯑꯦꯂꯦꯛꯁꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯃꯇꯥꯎ ꯀꯥꯔꯟ ꯇꯧꯔꯨꯅꯨ ꯀꯩꯗꯧꯔꯒꯦ ꯃꯥꯒꯤ ꯋꯥꯔꯤ ꯌꯥꯎꯗꯦ ꯁꯤꯗ ꯀꯔꯤꯒꯤ ꯌꯥꯎꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯁꯦ ꯃꯥꯒꯤ ꯔꯦꯠ ꯆꯥꯎꯅ ꯌꯥꯎꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯖꯔꯒꯦ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ 3ꯗ ꯃꯌꯥꯝꯒ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯂꯧꯖꯔꯤ